BJP Manipuri Tokai Tanabaki Mami Tarakli Party President Sauba Yaudana, known a party Yaudami Ahumbo Taran Okre. SBI and Sindhana Pradhan Mantri Mudra Yojanagi Makada Mudra Loan Sisu Mega Campaign Nasi Pala Udokre. Amasong Islam Lining Serpa Singh Sengla Bakumai Idul Zuhanga Si Manipur Parks and the Pankona. Mayam Kurumzari Adamni Brevis Impact News Ne Ngasi Islam Lining Serpa Singhi Sengla Bakumai Idul Zuhana Lakpada Impact News Ki Maike Degi Mayam Butaran Oxari Lunina Papazil Pizari Aitakalam Sam Kanaina Pungza Si Pau Pau Yam the Pizari Langthawal Assembly Constituency ki veteran politician Ozoi Thamibal Assembly Constituency ki Han Manipuri Minister Radhavinat Koizam amasung Manipur Police ki Hanagi DGP Oramba Joy Kuma BJP the Yaurapada Ayaba Piki Balaiti Haina BJP Manipur Pradesh ki President Te Saubana Fongdokraba Matuna ngasi Party Asigi Set President Yaudana Manipur State ki in charge Oediba MP Prahlad Singh Patel na Ozoi amasung Joy Kumar Party Asida Yaurapada Taram Okre Kawa Lairemi Community Hall the Pangtokiba Taran Opagi Thoram Aduda Prahlad Patel na Haikibada BJP ki Pandamdi Supnagi Government Pai Adu Kaktanate Leibak Asiki Tola Tarabasing Yauna Leibak Miyamgi Seba Tauba Adune Ngasiki Thoram Aduda Hanagi DGP Joy Komana Bureaucrat Officer Ma Oina Lamdamasiki Tauba Yaba Tabakaya Tauba Ngamkidaba Adu Yenglaga Party Asida Yauduna Leibaki Seba Tauning Magi Wakalwanda Politics the Joint Torpani Haiki Awang Nopuk Lamdam Saukatana India Saukat Yaru Hyper Prime Minister Narendra Modi ki Wakalon Adu Pamduna Party Asida Yauraki Haina Ozoina Fongdoki. करप्शन आज देश के लिए बड़ी समस्या है। क्या कोई जिम्मेदारी के साथ इस बात का अभियान चलाएगा? विरोध करना तो बहुत आसान बात है, विरोध करिए, आलोचना कर दीजिए। आलोचना से भ्रष्टाचार समाप्त नहीं होगा। सत्ता का परिवर्तन हो सकता है लेकिन व्यवस्था का परिवर्तन नहीं हो सकता। एक व्यक्ति एक पार्टी आएगी, दूसरी पार्टी चली जाएगी, एक पार्टी दूसरी पार्टी आ जाएगी, इससे काम नहीं चलेगा। क्या हम वर्किंग पैटर्न में चेंज ला सकते हैं? गवर्नमेंट बदलना अलग बात है, गवर्नेंस बदलना बिल्कुल डिफरेंट बात है। हम चाहते हैं गवर्नेंस में चेंज आना चाहिए। मिजोरम के चीफ मिनिस्टर लाल थांगलाना मणिपुर स्टेट असेंबली ने पास तौकीब बिल अहुमगा मरीलेना थमलुकीब वाफम वाकाइने मणिपुर की अपन सक्तम मांगनबा थौरांगनि हाइना मणिपुर के हानगी चीफ मिनिस्टर ओरंबा अदुगा हौजिकना बीजेपी द याउख्रबा रदाविन कोइजन फोंदोखरे veteran politician asina BJP da Europe asiga marilenena taram opgi asama thorma mangase thangmi banda leiba radhavi not koizam gi mayim da pangthoki thorma asiga marilenena impact news ka akhanna unabamada radhavi not koizam na hai matam khara asida Churchampur da Mizoram dagi miyoi kaya haijilak leire haiba wafam mipum khudimangna khangla wafam ne atopa state amagi oiba yamna maru oiba issue da atopa state amagi chief minister amana comment tauba asi sumde hauzik Manipur da ILP system ga mari lenena yamna chawba irang maruoina singi mafam singa thokliba serak asida lal thangolagi wafam yama laibak thibani haina radavina koizana fongdoki nakalamuram da Mizoram ge chief minister lalna mahakna Manipur government na pass tawkiba bill ahum amadi Manipur da thokliba irang ga mari lenena mahakna prime minister Narendra Modi da ikiba city adu Manipur da lairiba mahaki miyamgi yaifanaba khanaba tawkibani haina ngasi Manipur gi local media singda fongdona balaikrabani Mizoram ki chief minister Laltal Walana Nagaland ki Rai Sabha ki MP Kekio Sema moina ga kanwa tawja thum thakjal ibado adu laibak thibani aduna Manipur thugaina bagi achauba injan ba investigation amu oi magi praja gi yenga tawbane do hoi magi praja gi Mizoram gi mi yamna Churachandpur da lei haibado ekoi chokhangi Churachandpur ga Mizoram ga yamna phawdo phawdin tawi Congress ki chief minister oina sida su Congress na sason pairi ba Congress ki government lairi ba sida mana adumaina tiki hasalakpa aduga thum thakjalakpa dodi phajade tawam thokte madu interference kawi
थांगोइबल असेंबली कंस्टिट्युएंसी की ओइन लिसिंग तरा तरेत पांगथोकदोरिबा जेनरल इलेक्शन की दमकता बीजेपी की कैंपेन हौदोकले हाइना ngasi रदाविनत कोइजमा लाउथोखरे मांगना मखाता हाई मणिपुर हौजिक शासन तोरिबा कांग्रेस ना लुसेंग गवर्नमेंट असि मियाम की इहुल खंगना थबक तौद्रे करप्शन नहासिंग की थबक फंगदबगी वाथोक लालौबगी ओइबे इशू नुपी सिंग मपांगल कंखननबगी वाफम यावना हिरम कयाद सोथदुना लेरी लाकदोरिबा लिसिंग तरा तरेत की जेनरल इलेक्शन दा बीजेपी दा मपुंग फाना माई पाक्तुना मणिपुर दा बीजेपी के सासोल लाकना होटनगनी हाइना प्राइम मिनिस्टर नरेंद्र मोदी की मखादा लंदम असि मरा सेटपा तंगदु लैताबा मफम अमा ओहेनबा पांदम थमली हाइना रदाविन ओने मखाताना फोंदोकी ngangi chayin ablai ramado go kokrabanina ngasidagi kanoda manipur punamangta bjp kankadaba ko honagadoramni loina na thangwei banda aina leiriba thangwei bansida maru oina honagadorimni 2017 dadi akhoi praja bu yokpa praja bu kanba laipak wayen phajana taseng na taruna tawba aduguma yam transparent oiba corruption free naharol gi oiba naharol bu semgatnabagi ahalon bu yoknabagi nupi angang singbu kanoda singkhatnabagi government ama poraknaba akhoi kanno nagadoramni SBI लेट बैंक ऑफिस ना सिंध प्रधानमंत्री मुद्रा योजना की मखादा मुद्रा लॉन्च सिसु मेगा कैंपेन ngasi होटल इम्फाल हौदोखरे खुंगंग की लमदा लेरिबा थबक फंगदबा नहासिंगबु मतेंग पांगनबगी दमकता योजना असि सयसि के अप्रैल की तांग 9 हौदोखिबने मुद्रा हाइबदी माइक्रो यूनिट डेवलपमेंट एंड रिफाइनेंस एजेंसी द स्कीम अहुम लई ममिंग ओना पल्लबदा शिशु किशोर अमसुंग तरुणी शिशु स्कीम की मखादा बेनिफिशियरी अमन लुपा लिसिंग यांखै फावबा लोन लौबा याय लोइना किशोर स्कीम की मखादा लुपा लिसिंग यांखै दगिना लाख मंगा फावबा लौबा याय अदुगा लुपा लिसिंग यांखै दगी लाख 10 फावबा लौननबा तरुण स्कीम ना खुदोंग साबा पीरी हाइरिबा स्कीम सिंग असि पब्लिक अमसुंग प्राइवेट सेक्टर अनिमक्ता फंगले ngasi शिशु स्कीम की मखादा अहान फेस की ओइना बेनिफिशियरी समापन लोन की खुदोंग साबा फंगनख्रे थबक फंगदबगी अवाबा खरद ओरबसु कोकननबा मियाम की दमकता स्कीम मरु हौदोकपनी हाइना थौरम अदुदा सर यागिबा एमपी प्रहलाद सिंह पटेल ने फोंदोकी हमारी किसी भी स्कीम में कोई कैटेगरी नहीं है आप एससी हैं एसटी हैं बैकवर्ड हैं फॉरवर्ड हैं गरीबी रेखा के नीचे हैं गरीबी रेखा के ऊपर है ये नहीं है क्लॉज हमारे प्रधानमंत्री ने प्लान करके बता दिया आप 18 साल के होते हैं आप पैसा बैंक में जमा करना शुरू करिए 40 साल तक कोई भी आदमी फिट रहता है तब तक आप पैसा जमा करिए 20 साल आपके पास जो कर सकते हैं आप आराम से करिए और 60 साल के बाद में घर बैठे आप पेंशन लीजिए ना आप सरकार का मोहताज रहेंगे और ना आप परिवार के मोहताज रहेंगे आप बैंक के जिस खाते में पैसा जमा करेंगे वही बैंक आपको पेंशन देगा 60 साल के बाद मालेमगी मफम सिदा पांगथोनबगुम इस्लाम लाइनिंग सर्पसिंग सेंगलब कुमै इदुल जुहा ngasi मणिपुर से पाक्सना पांगथोखरे कुमै असिना लाकपदा मणिपुर बतंगदु लैताबा कांगलुप खोदिंग नुसी सान लैब ओइरसनो हाइना मुस्लिम इसिनाउ सिंगने या पाउजिल पिरकली कुमै सिगे पांदमदि नुसी सानबा तंगदु लैताना लैनबा अरैबा कथोक्तुना लैत लाइरबा सिंगबा mateंग पांगबा ngasi ayuktagi haungna मणिपुर के तोंगान तोंगारबा मफम सिंगदा लैबा मुस्लिम इसिनाउ सिंगना नाट के बफिजोल सेतुना लाई खुरमगा लोनना मथेल लुकोई लांगदुना चामिन थकमिनबना मपुंगबा सक्ता मोइकी ईश्वरदा अखोय अल्लाह की मफमदा अंगम्बा खर कथोकपा लैत लाइरा पुनमक्ता अरैब मीना लैतब मीदा पीरगा पुन्न नुंगाइमिनबा पुन्न हराउमिनबा हाइबा पांदम मदुगी कुंभई अदुनी अखोयगी बकरीद हाइरेबसे मणिपुरी मुस्लिम तनतन मणिपुर तामिनरिबा खुंदामिनरिबा कम्युनिटी खुदिंगमक पुन्न चामिनरगा सेलिब्रेशन असि पांगथोकपनी मसिगी मरुओइबा पांदमदी अखोयना कथोकपा हाइबसिदा अखोय पुन्नमकना आइगी लैजबा पुन्नमक कथोकनरगा लैबाकी ओइबा इशूसिंगदसु आइगी ओइबा हाइबदु थादोअगा लैबाकी ओइबा एज होल मणिपुरीगी ओइबा हाइबा वखलोनसिदा पुल्लगा अखोय पुन्न शांति पुरकमिनसी हाइबा पांदम अमखक मपुदा निजबा असिन आइन थिंक्रबा आरपीएफ पीएलए की कुंथ्रा तरेलक सुबह मपोक को मंत्रंग से पीएलए के जने हेडक्वार्टर टैक्टिकल कमांड स्ट्रेटेजिक कमांड 250 द मोबाइल बटालियन अमसुंग अतै लानमी सिंह संगलोब डिपार्टमेंट अमसुंग स्टेशन सिंह लोनेना पार्टी असिगे सेंट्रल ब्यूरो अमसुंग अतै मफम सिंह पार्टी की फिराल सिंखतुना सिंगलमना पांगथोखरे हाइना पार्टी असिगे सेक्रेटरी पब्लिसिटी रविन खुमन थादरपा चेरुलमना खंगलकली निमिरसिग मारी लेनना पार्टी के प्रेसिडेंट इरेंगम सावरे नमियाम द यफा पाउजेल पीकी मणिपुरदा येलोंगैदगी नुंगसी सानना खुंदामिनकलबा पुन्नमक
ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯍꯦꯟꯅ ꯀꯠꯊꯣꯛꯄ ꯉꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯈꯔꯗꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ Malem Pumbada World Pharmacist Day Pangthonabagum Manipur su Tagil Pata Labor Government Polytechnic the Pangthokre Nimin Ase Department of Pharmaceutical Sciences Tagil Polytechnic Unemployed Pharmacists Association of Manipur amasung Manipur State Pharmacy Council Sinduna Institute Asiki Auditor in the Pangthoki Thoramadu Saru Yakiba Sina Pharmacist Singna Anaba Sing the Apaba Makal Hida Langtak Panganduna Lying Bada Sopa Taudang Amaloribani Sin Pharmacy Tarai Nalobaya the Haibawa from Pongdonaki Numidasiga Marilena Zenem's Blood Bank and Transfusion Unit Kusam Naduna EP Bataramamaso Pangthoki Institute Asiki Mahiro Emasung Oza Singna EPK Manipur ngasi di tribal indigenous amasung non-indigenous tribal haina ani thokna mayak sengna urakpagum tauri non-indigenous tribal sengna mahum saungna na bahu na bada lamdam asigi yelomi furup nifugi mathakta lairiba singi samna hingjaba minung si chawbagi khudong saba lauduna furup amaga gi marakta singsep thaduna khanahali haina land surveillance committee Manipur gi zone langthasana thadoro pasilamana khangalakli Moreda Lairamba kom isilinaw sing kaday da sakrabage salang telna karamna tui kong onki kongbal tangkul kunna karamna kongbal koki biles onki bano hainasu wahang taurakli Manipur gi apunmagi wakal khandraba non indigenous tribal sing asidagi missing yamjadaba tarau kom koireng kharam sothi amasung siruna singba hena section laiba mathau tai hairi Makoigi Damakta Apunma political platform ama semduna Konzel Tokna Lauba Ngamnanaba Honaba Matau Tari Haina Silus in Makata na Fongdorakli Awang no pok lamdam gi yelong missing amat oina punsina duna kaman umbrella amagi makada thengna reba problem sing punna thengna minaba wadef lokre ngasi manba press club ta pangthoki ba pawmis ngunaba mada CIRCA Assam Sanmilita Mahasangha amasung Assam apun mamaite lupki lusing basing na pawmi sing da fongdoki bada awang no pok lamdam sing asidagi mapandagi sanglapa foreigners sing dagi asoba singnaba mamayok nare India ki constitution ki article som yankai manga gi matung ina foreigners singna sangchilakpa asi asoba problem amani haina pali Assam gi oina mitop khangdokpa asigi base year 1971 oibana North East ki mafam punamaki oina so base year 1971 oirakpa yai haina Assam Sanmilita Mahasangha working president Mature Rahman Fongdoraki Awang no puk lamdam gi yellow mi singi oiba apun ba mi famama pangthok tuna thengnariba singnaba sing amata oina thengnaminaba warep ani laukre haina CIRCA gi wangloi ningthauja lansana Fongdoki Considering the impacts of illegal migrations and population influx on the social, economic and political rights of the indigenes in the region, it is resolved to face the problem collectively by bringing together all the indigenes of the region under one common umbrella to jointly organize a people's parliament of all the indigenous communities and ethnic groups of the region with a vision to resolve all these issues and threats through a collective and unified effort. Maring Uparab Assembly na kalop amadik furup na iba tabak tawri daban hanin Nipko na thador pasiram na fongdorakli Nipko gi president Medun Maring na handak pass taw gi bill ahum aduna tribal asininaw singi interest so gadaba laite kanagumba furup amatagi mayok ta laite hai ki baga mari lenana Maring Uparab Assembly na Medun Maring da atamna na Atatayo iba mawong da wangang ki badu sengdok kadabane haina davi tawri badu kari interest no hain hanglakli bill ahum aduna atamna na maring furup ta kari asok pa yaw bagi haibadu miyam khangna sengdok phomthoi asoiba aran ba yawrabadi Nipko na matam punamakta wakal tamina na mathong launa hangduna leri hairi nakalamuram da Nipko gi president Medun Maring bu Maring Uparuk Assembly na kihan khangan ba Tawrakliba as United People's Front Manipur na serol amada nungaita mafongdorakli karigumba Medan Maringda thamlakiba wafam asida fatana da thoklabadi Maring Uparab Assembly na masigi thaudang pugadabani hani UFF Manipur na makata na fongdorakli ngasi ukong sang da laiba Eastern Blooming Flower School da Science School Imphal Alumni Association namasung YDC ukong sang ga kusam na duna nomagi oiba lem na layamagi kem ama pangthokre Delhi deki lakpa specialist doctor kaya yaung na Science School
dagi haukiba doctor kayana saru yakiba kem aduda lamdam adom da leiba miyamna ana laying bagi kem adagi khodong saba launaki ana laying khodong saba piba khaktanatana lemna hida langtak x-ray amasung ultrasound gi khodong saba su phangan ki hadak ising isau mayok nakiba aduga mari lenana lema laying bagi kem asi pangthokpani haina Sainik School Imphal Alumni Association gi sip convener ts radius yamna phongdoki recently ising chaw dana koi ukhong sang hai khun jrisda sina centrally located oi haina kun taru kun tret ising chaw sokhiba sigi damangta akoina kitang medical facility khara phanganna bai damangta akoina masi KMC akoi sinjabani Sainik School gi ex student gi association si hana degi hona sahi kya de akoi tongan ba field education health sports tongan ba area da adum activity kya ma tawng lae aduna hana kisi health kisi akoina sreisda tawbani aduga makha tana akoi activities mayam tawkini sidana taba to jaga da so akoi Sainik School ex student gi association sina activity kya ma lokal Manipur government amasung speaker na Manipur Legislative Assembly Contract Employees Association gi wafam bu nathai duna thamba haibasi yabu ngamloi association gi wafam bu nathai duna thamnaga post khara ha pasu yaroi association gi davi athaba matamda pithoknana ba hona bi haina puning singsilakli Manipur gi thabak phangdriba naharu singbu lam kayada training pidana thabak pibagi pandamda Rural Social Service Society RSSS amasung Institute of Cooperative Management ICM anna kusanadana saving skill gi matana training ma pangthokre RSSS na sinduna ICM gi training holda pangthokki batharam aduda RSSS ki secretary SS Preciosit na haikibada mapalamdagi sinmi kaya laktana thabak suririba asigi mahuta Manipur gi thabak phangdriba naharul sing asibu training pidana thabak pinanabagi pandamda training asi pangthokpane training asidagi pass tawdana thokiba sinmi sing Manipur gi contractor singa yanakibagi matung ina sinmi sing asigi contract ki thabak singda thabak pinanaba honagani haiki Bharatiya Janata Party na Bharatiya Janata Sangha haina khangnadringagi matamda sangha asigi maru oiba lusingba ma oiramba laikhidraba Pandit Dindayal Upadhyaya gi maftra mapalak suba mapokuma tharmanga si Manipur da BJP Mahila Morcha na pangthokre Manipur Mahila Kalyan Samiti gi makhada salaiba Dulalin Sindrel Home da BJP Mahila Morcha na angang sing na sanana ba polam yauna boy kolam amasung asa thakki polam kayaso Sindrel Home da mating pangki BJP Mahila Morcha gi National Vice President ODB Adhikari Mayom Sardana Laikidribul Singh Asina Jad Bizat Kaidan Amadi Kalup Kuding Makpu Amat Oida Yanglamba Wakalon Adubu Ikai Konabu Utananga Sigatoramasi Pangtopani Haiki Lamphel Sana Kaitel Akoiba the CLB Iram Nala Singa si Imphal Municipal Council Amasung PD and Lamphel Supermarket Sakwa Taurang Nupilap Kusam Narga Sengdokre Mau the Gilapta House Naga Nalama Takta Pofam Pamliba Singh Matam Karagi Oin Lamphel Supermarket the Hongzin and Papandamda PD Siamin Mangibabu Gimiang Makada Kaitel Asigi Akoiba Iram Nala Singh Luna Tamnaba Tabakasi Paikapane Haina Imphal Municipal Ward number 3 member Gambi Kumbong Mayumna Impact News the Fongdorake Lamphel Supermarket Sakwa Taurang Nupiluf ki President Saubam Ibe Tombina Numidang da Gari Tongduna Laklaga Kaitel Asigi Makha Thangba Sarukta Pata Haudi Hundok Libasi Taubigano Lub Asina Makata na Tiangnaba Tarabadi Madra Tolap Apapati Daida Masamasana Puzagadabani Haiki Aina Tingraba KCP Pore Maite Lufna Lomi Sin Mimiam Amasung Yalomi Sing Pangpam Tokpa Tabak Amata Horticulture Masung Swel Kazabes Department Paikatri Haina Maral Sirakli Lomi Singi Hak Amasung Pangpam Tokpa Sing Pangana Balup Asina Department Asid Akarma Miyang Sang Bahoragani Hairi Prazami and the Mitara Mangani Fabagi Manung the Department of Horticulture and Soil Conservation Satkiba Jaitara the Paikat Kiba Tabak Thorum Sing Mediagi Kutang the RTI Lishingani Tara Lishingani Mangagi Matung Inak Hangan Gadabani Haina Taksilakli Department Asig Makok Tomba official Kaya Lalobagi Ming the Kror Kaya Haina Tokre Haibagi Pau Lady Maramasin Ataba Matamda Hoarding Natragana Board Nesting Bada Satkiba Jaitara the Paikat Kiba Masung Sading Tobas Masa Kaina Tetuna, Miam the Kangatabani Hairi. Karigum Mitara Mangani Manung the Miam the Mayak Sengna, Kangandrabadi Lali October Taramanga the Hauna, Department of Sig Employees Sing Office Kaba Ting Batanatana, Department of Sig Marway Officials Sing Matakta, Pika from Toba Tabak Sing Pika Lagani Haina, Lub Asaki Seramana, Section Wafam Sing Tamrakli.
Common Zone 3 dagi miyoi ama security force singna fadana phuge toroma gi mayokta miyamna wakani fam sathakre security force singna fage toroma mi adudi Common Zone 3 mayale kai dagi lisam bobo sahi nipu apokpa saubane bobo bu ngasin nongalam dai pung ohomlam taba matam da Bisnopu commando gi CDO number kuntaret amasung nambol maibam lopa singda leiba Bihar regiment ki team amana mayum dagi fadana phuge tawbada laikai gi nupi miyamna kalobani hairi thodok adu bu yanin da phong doctor laikai adu ki community hall da sathaki bo kan fam aduda mafam adu gi nupi kaya amasung bobo gi imumna gi mi singna sarya ke Yelongaidagi hauna lepa laitana satrakliba singtam anigi oiba mera hau songba ki thoram lakleba October ki tang kontaret mera ki taramangani panba lepa ponamita pangthokadoriba thoram asigi damakta lakleba September ki tang kontra gi pung tare makai taba matamna sana konung utra sanglelda sahi sege thausilup ama semnaba ki dam mifam pangthokadori mamang sahi gi thausilupta yaukiba thaumi sing amasung nauna yawningba singtam anida leiba lup amadi lanai mioi singna mifam asida yawnaba utra sanglel sana konung na thador paselam Kangalakli. Thangwaiban Hizam Laikai Women's Development Organization Sindana Singa Kam Lampa Community Hall da Ngasinoma gi Oiba Women Empowerment gi matang da awareness program ma pangthokre ngasi ke thoram adda sarya ke ba maniba government gi director prosecution oina thaupuri ba ngangom tes kumana nupi oibi singi phangpham thokpa hak sing asi pokpadagi hauna yarot labani hak sing asibu ngaknana ba Indian gi constitution na ain thambani haiki Kainau Gram Panchayat Bisnopu City Block ki Gram Sabha meeting asi Thongkha Community Hall pangthokre meeting aduda lakleba sahi asida Kainau Gram Panchayat ki oina Manirega 2016-17 ki annual plan amasung level budget ki work program sing sem ki loin atai paikhat kadawa thabak thorom singi matang dasu yamna kupna kharen ki hairi Puari ga sagon ledaklaba sagoma Bijoy Gominda thangapa tangasi club nipana punsilaga semba thangapan apun lufna sinduna nga thadabagi thoram pangthokre thoram asida pat asi akoibada leiba ahallaman amasung club singi maroiba members na sar yaki rau miracle grass cup katlana sing banga lising kunithoi re muk thadaki thangapat asibu luna na thamba amasung Manipuri economy da nga gi pothok asi marang kaina phanganduna sinjak da mipan tangdana ba nga thadabagi thoram asi Sahi Kudingi, Kumbomayum Dilifna sponsor Taudana, Pangtoktuna Lakli. Lamyan Mahizam Irabot Kisa Matarama Panma Subamapok Common Gamarilena, Nambol Bazar, Nomagi Oiba Service Care Mama, Join Students Coordinating Committee, the Sinangasi Pangtokre. JFCC ki volunteers sing Punamioi Chamaromna, Kemadu Saryaki, Kemaduda. Sangba Globe Marks the Singba medical items Singadu Zenemski Director Professor Devin Lystrom na mating panglaki Lamyan Mahizam Irapon na Pamjaramba Iram da Masibu Luna na Leiba Amatu Oiba Saktam Ning Sing na Bagi Pandamda Social Service Kemasi Sinmani Haina JSCC ke Conven in SARS Zende Kumar Kumanna Ngasi Thador Pasilomana Paujilakli Lagliba September kontrata iboyama sumang la sanglelda izam irapota yumpham oiba sport painting competition ayuke puni pan makhai dagi hauduna aduga wari livana ayuke pung mapan makhai dagi haugani maramasina amicat paiba singna matam sana lakpina apunba irei paki mahiroi sinpang lupna thador pasilomana khangalakli Saida Seva Samiti Kaksing na Sinduna Larik ani Fongmagi Thoram Amangasi Kori Rol gi Thoram Amangasi Library and Information Center Kaksing gi Odete na Pangthokre Lamyan Mahizam Irabo na Manipur gi Kori Rol amasung Manipur gi damak tawbira makayabo ning singbu oina Lamyan ba Irabo ki mitam da haile katuna Thoram madu haudoki Thoram madu da Dr. Namaithem Pramodini Devini Iba Nainaro Larik The Death of Sanamahi Layuhi and Sanamahi Lining Amasung Yengkom Nilasandrana Iba Wari Masagi Larik Masa Amasung Mami Fonki Northeastern United Clubs Organization Eastern Unique Club Kaming Kunjao Amasung Nongada Boxing Academy Nongada Infalis United Clubs Organization gi Miang Makada Lamyan Mahizam Irabot ki Sama Tarama Pansuba Mapokuman Taronga Marilina State Level Symposium Competition Amangasi Pangtokre Symposium gi Asi Nationalism, Patriotism, Amasung National Character Sagat Pada Youth Ki Thaudang Haiba Thimda Kaming da Leiba Kanai Masa Sanglel da Pangthokibani Symposium Asida Angang Oriba School ki Mahiroi Kayana Saryaki
Bamo Lekai Magi Makong Brahmapu Lalji Lak Lekai Masong Sangai Suteki, Leraki Lambi Singda, Mai Tan Biduna, Miam Numidangi Matamda Sato Sinto, but the Kotong Sa, Pipikidamaktanum, Ningombam Helendrobo, Lekai Sigi, Miam Namasumera Pai Bisingna Tarabafong Dorokli. Hauzik Sanabagi Pau. Anisuba Zanita Hizam Irabot Ning Sing Tabum 7A side Open Football Tournament the LLK Sajing Karamam Sung PFC Pisumani semi-final Sankre. Ngasi Sanakib Ahum Suba quarter final the LLK Sajing Karamna FFLK Kiam Gaibo Panjal Manga Maita Maita Pikre Mai Pakrab LLK Sajing Karamgi Amazit na Panjal Ani Amadi Umakanta Dinku Masung Rakis na Panjal Amam San Mangam Kibane Maiti Oraba FFLK Kiam Gaigi Nausa na Panjal Ani Amadi Nautoma Masung Ngamba na Panjal Amam San Mangam Ki Marisuba quarter final the PFC Pisumgi Sanaroi Risi na Panjal Ahum Momo na Panjal Ani Amasung Patina Panjal Amaga Sansindana First Emma Football Club Pu Panjal Taruk Amata Maiti Ba Pibangam Kibani Maiti Oraba First Emma Football Club Ki Amata Ngariba Panjal Aduna Henry Marne San Kibani Foundation for Living Kiamgai Mamaleka in the Sindana knockout basis Satari Tournament Asida football team Taramatan Yari Hayang Sanaga the Tournament Asigi Ahan semi final da DFC Kiamgai Amasung LKC Silang Tabal Kopum Anina Lamba Taunaragani. Kontra mga sabad Junior Boys State Volleyball Tournament ki ahan ba semi-final da IZO oinangam sung NYVA naurem ga ani sabad semi-final da na PBM Wangjing amasung YDC yurembam anin lamba taong naragani nakalamunod da taramari suba sub Junior Boys ki ahan ba quarter final da KYVA Kontauzam Kojumana SWYC Santipur set ahum an sinoda anisuba quarter final dana NYVA nauremna PBMA Wangjing set ahum amada ahum suba quarter final dana Sewa Nachongna SUWC Ireng Bambo set ahum amada Maiti Piki Bagalina Marisuba quarter final dana IKYC Ireng Bamna YDC Urem Bambo set ahum sinoda Maiti Pibangam Kibane All Manipur Volleyball Association Sindana Kumalampak Indo Stadium the Pangtok Liba Tournament as the Junior Boys Amazon Sub Junior Boys ki team Tarahom de Nasar Yari Hayang ayu category ani Makki semi final Sandaraba Matungda nong till the final Sandaragani Ahum Suba Koizam Yai Masing Memorial Kendra Wise Likam Knockout Kang Tournament the Singzamai Kendra Kang Kut Mai Park to the semi-final Sankre Ngasi Sanaki ba Tournament Asigi Madi Suba quarter final match da Singzamai Kendra Kang Kut na Wangoi Kendra Kang Kut Papanjal Kun Matoi Kunda Mai Tiba Piki Bane Sayang Khaidagi Hompu Pawagi Laiba Sanari Singiba Kang Sanari Singi Tournament Asida Ibu the Wangbren Kana Sawa Kang Committee the Sindana Usekon Laikon ki Kang Sangdat Jungi Kuni Pandagi Sanaba Hokibane Tongzu Assembly Constituency ki Hanagi MLA Bijoy Koijam na Mahaki Apokpa Mapabangi Mingda Pangthokpa Tournament Asida Kang Kutara Marina Yari Tournament Asigi semi final matching Kudong Sada Bamaramdagi Matam Kharagi Oina Yaitokre Taramathoy Suba Players Trophy Likam Knockout Open Kang Tournament Aku Kang Kuthangmi Ban Mai Pakre ngasi sana ki tournament asigi Manga Suba Likta Aku Kang Kuthangmi Ban na NIKA Kang Ku Nilikuti ba Panjal kun mga Nipanda Yama Lakshana na Mai Tiba Piki Bani Yaskul Kang Ku na Sundan Sri Sri Gopal Dev Mandab Yaskul Singa Mamlay Kai da Sathariba Kang Tournament asida Kang Ku Taramathoy na Yari Tha Sigi Kundagi Pangthok pa Hogi Bani Hayeng KCO Kang Ku Kai Samthong Amasung Lak Kang Kuthangmi Ban Anina Lamba Tong Naragani Hauzi Arubada Marupa Omana Pizari BJP Manipur Tokai Tanabagi Mami Tarakli Party ki President Sawa Yaudana Nauna Party the Yaud Rabami Ohumbu Taran Okre SBI na Sindra Pradhan Mantri Mudra Yojana ki Makhada Mudra Launch Sisu Mega Campaign ngasi Imphal da Haudokre Amasong Islam Lining Start Pasing Steng Labako may Idul Zuha ngasi Manipur da so Pak sana Pangtonakre